ꯑꯩꯒꯤ ꯁꯥꯏꯀꯜꯁꯤꯗꯤ ꯂꯣꯏꯅ ꯊꯨꯗꯦꯛꯑꯃꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯍꯟꯇꯛ ꯃꯔꯛ ꯁꯥꯏꯀꯜ ꯑꯁꯤꯗ ꯖꯤꯔꯤꯕꯤ ꯑꯃ ꯈꯔ ꯆꯠꯄꯁꯤꯗ ꯃꯈꯣꯏꯅ ꯀꯜꯂꯛꯇꯅ ꯊꯨꯗꯦꯛꯑꯝꯃꯤꯕ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯂꯥꯡꯂꯦꯟ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯃꯄꯥꯟꯗ ꯑꯩꯒꯤ ꯁꯥꯏꯀꯜꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯑꯝꯃꯦꯅꯦ ꯀꯔꯝꯕ ꯃꯤꯅꯣꯕ ꯇꯥꯃꯣꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯊꯨꯗꯦꯛꯑꯝꯃꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯇꯥꯃꯣ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯟꯇꯛ ꯃꯔꯛ ꯇꯥꯃꯣꯅꯒ ꯊꯕꯛ ꯈꯔ ꯆꯠꯄꯁꯤꯗ ꯃꯈꯣꯏꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯁꯥꯏꯀꯜꯁꯨ ꯇꯦꯛꯑꯕꯅꯤꯅ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯆꯠꯄꯁꯤ ꯇꯣꯛꯄ ꯇꯥꯔꯦꯅꯦ ꯇꯥꯃꯣ ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯣꯏꯅꯣ ꯑꯩ ꯈꯣꯡꯅ ꯑꯣꯏꯔꯕꯁꯨ ꯆꯠꯀꯅꯤ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯗꯦꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯏꯕꯁꯦ ꯐꯔꯁꯦ ꯑꯗꯣ ꯅꯪ ꯖꯤꯔꯤꯕꯤ ꯍꯧꯕꯗꯤ ꯂꯣꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯖꯤꯔꯤꯕꯤ ꯍꯧꯕꯕꯨꯗꯤ ꯂꯣꯏꯔꯝꯃꯕꯅꯦ ꯇꯥꯃꯣ ꯑꯗꯨꯗ ꯇꯥꯃꯣꯅ ꯈꯣꯡꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯋꯥꯔꯣꯏꯗ꯭ꯔꯣ ꯇꯥꯃꯣ ꯊꯣꯛꯀꯦ ꯇꯣꯛꯑꯣꯗ ꯇꯥꯃꯣ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯐꯖꯅ ꯊꯣꯡꯉꯝꯃꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯊꯣꯡꯉꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯊꯥꯎ ꯆꯥꯁꯟꯕꯅꯤꯅ ꯄꯨꯛꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯇꯥꯃꯣ ꯆꯠꯂꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯄꯩꯁꯥ ꯈꯔ ꯂꯩꯕꯗꯨꯅ ꯍꯣꯔꯦꯟ ꯁꯥꯏꯀꯜ ꯑꯃ ꯂꯩꯔꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯂꯦꯞꯊꯣꯛꯑꯣ ꯇꯥꯃꯣ ꯁꯥꯏꯀꯜꯗꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯑꯀꯥꯟꯗ ꯕꯖꯥꯔꯗ ꯆꯠꯂꯒ ꯂꯩꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯉꯁꯤ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯥꯔꯤꯕꯁꯤꯡꯗꯣ ꯃꯤꯉꯣꯟꯗꯒꯤ ꯂꯣꯏꯅ ꯆꯥꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯣ ꯅꯪ ꯆꯥꯛ ꯏꯁꯤꯡꯒ ꯐꯖꯅ ꯊꯣꯡꯉꯒ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯈꯝꯕ ꯑꯗꯨ ꯃꯈꯣꯡꯅ ꯑꯣꯏꯅ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯥꯎꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯐꯥꯎꯔꯗꯨꯅ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯆꯠꯄ ꯑꯗꯨ ꯆꯥꯎꯕꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯂꯥꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯊꯨꯗꯦꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯈꯣꯡꯅ ꯍꯦꯛꯇ ꯂꯥꯛꯑꯦꯝꯃꯤ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯝꯐꯦꯜ ꯑꯁꯤꯕꯨ ꯃꯈꯣꯡꯅ ꯂꯥꯛꯑꯒ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯂꯥꯛꯄ ꯉꯝꯃꯤꯕ ꯃꯍꯥꯛꯁꯤ ꯑꯉꯛꯄꯅꯤꯍꯦ ꯑꯁꯨꯝꯅ ꯈꯝꯕ ꯑꯗꯨ ꯂꯝꯕꯦꯟ ꯁꯥꯡꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯋꯥꯔꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯅꯍꯥꯟꯈꯩꯗꯤ ꯁꯥꯏꯀꯜꯗ ꯂꯥꯛꯄꯅꯤꯅ ꯈꯔ ꯐꯩ ꯉꯁꯤꯗꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯎ ꯑꯁꯤꯒꯤ ꯃꯔꯨꯝ ꯑꯁꯤꯗ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯀꯔꯤꯅꯣ ꯏꯇꯥꯎꯗꯤ ꯁꯤꯗ ꯑꯣꯏꯅ ꯖꯤꯔꯤꯕꯤ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ ꯅꯍꯥꯟꯈꯩꯗꯤ ꯁꯥꯏꯀꯜꯗ ꯌꯣꯟꯕ ꯂꯥꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯣꯜꯂꯝꯕ ꯇꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯏꯇꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯑꯩꯅ ꯍꯦꯛ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯊꯨꯗꯦꯛꯑꯝꯃꯦꯅꯦ ꯏꯇꯥꯎ ꯑꯩꯅ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯖꯤꯔꯤꯕꯤ ꯌꯣꯟꯕ ꯍꯦꯛ ꯆꯠꯄꯁꯤꯗꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯦ ꯃꯕꯨꯛꯇ ꯌꯦꯛꯄꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ ꯏꯇꯥꯎ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯨꯗꯦꯛꯑꯒ ꯊꯝꯃꯝꯃꯤꯕꯅꯤꯅꯦ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎꯒꯤ ꯁꯥꯏꯀꯜꯗꯣ ꯉꯔꯥꯡ ꯊꯨꯗꯦꯛꯑꯝꯃꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎꯒꯤ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯊꯨꯗꯦꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯁꯨ ꯏꯇꯥꯎꯅ ꯍꯣꯠꯅꯔꯤꯕ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯃꯈꯣꯏꯅ ꯅꯥꯇꯟꯗꯤ ꯇꯜꯂꯒ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯟꯅꯔꯤꯕ ꯋꯥꯈꯜ ꯑꯁꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯨꯗꯦꯛꯄꯤꯔꯝꯃꯕꯅꯤꯅ ꯑꯩꯁꯨ ꯄꯣꯠ ꯌꯣꯟꯕꯗꯤ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯈꯣꯡꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯑꯁꯨꯛ ꯁꯥꯡꯕ ꯂꯝꯕꯦꯜ ꯑꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯋꯥꯃꯟꯗꯅ ꯎ ꯑꯁꯤꯒꯤ ꯃꯈꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤꯕꯅꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯈꯤꯛ ꯍꯦꯟꯃꯜꯂꯕꯅꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯌꯥꯝꯅ ꯌꯦꯡꯁꯤꯟꯅꯕꯅꯤ ꯃꯤꯌꯥꯟꯆꯥꯁꯤꯡꯁꯤꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯃꯁꯦꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅꯅꯦ ꯑꯃꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯆꯞ ꯃꯥꯟꯅꯅꯅꯦ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯅꯤ ꯃꯥꯅ ꯍꯦꯟꯈ꯭ꯔꯦ ꯃꯥꯅ ꯍꯦꯜꯂꯤ ꯑꯗꯨ ꯑꯝꯇ ꯈꯟꯅꯗꯕꯅꯤ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯉꯝꯅ ꯍꯣꯠꯅꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯅ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯃꯤ ꯑꯃꯅ ꯇꯧꯕ ꯊꯕꯛꯇꯅꯦ ꯃꯥꯅ ꯍꯦꯟꯈ꯭ꯔꯅꯦꯅꯅꯦ ꯀꯜꯂꯛꯇꯅ ꯍꯦꯛꯇ ꯌꯦꯡꯊꯤꯅꯕꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯐꯔꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯧꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯗꯤ ꯖꯤꯔꯤꯕꯤꯁꯦ ꯆꯥꯔꯔꯣꯏꯒꯦ ꯆꯥꯛꯁꯨ ꯃꯌꯥꯝ ꯆꯥꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯕꯅꯤ ꯐꯔꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯌꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯏ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯖꯤꯔꯤꯕꯤꯁꯦ ꯑꯃꯠꯇ ꯌꯣꯜꯍꯧꯗꯕ ꯇꯥꯔꯦ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯈꯤꯇ ꯆꯠꯂꯒ ꯈꯤꯇ ꯌꯣꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯧꯔꯨꯈꯤꯒꯦ ꯉꯁꯤꯗꯤ ꯖꯤꯔꯤꯕꯤꯁꯦ ꯑꯃꯠꯇ ꯁꯤꯠꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯃꯤꯐꯠꯇꯁꯤꯡꯗꯨꯅꯅꯦ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯊꯨꯗꯦꯛꯄꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯉꯁꯥꯏꯅꯅꯦ ꯉꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯐꯠ ꯆꯠꯂꯒ ꯌꯣꯜꯍꯧ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯨ ꯌꯧꯈ꯭ꯔꯦ ꯖꯤꯔꯤꯕꯤꯁꯤꯡꯁꯦ ꯁꯤꯠꯇꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯖꯤꯔꯤꯕꯤ ꯑꯗꯨ ꯁꯤꯠꯇꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯈꯣꯏꯃꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯅꯔꯝꯃꯤ ꯀꯀꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯀꯀꯥꯒꯤ ꯋꯥꯅꯤꯀꯣ ꯑꯗꯣ ꯀꯀꯥꯗ ꯑꯩꯅ ꯋꯥꯁꯦ ꯍꯥꯏꯕ ꯂꯣꯏꯔꯒ ꯀꯀꯥꯒꯤ ꯖꯤꯔꯤꯕꯤꯗꯣ ꯑꯩꯉꯣꯟꯗ ꯐ꯭ꯔꯤꯗ ꯄꯤꯖꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯀꯀꯥ ꯍꯣꯏꯅꯦ ꯖꯤꯔꯤꯕꯤꯁꯤꯕꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯐ꯭ꯔꯤꯗ ꯄꯤꯖꯔꯒꯦꯅꯦ ꯑꯗꯣ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯑꯩꯒꯤꯅꯦ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯋꯥꯅ ꯍꯥꯏꯌꯨ ꯇꯥꯒꯦꯅꯦ
ꯑꯗꯨꯗꯤ ꯀꯀꯥꯅ ꯑꯩꯕꯨ ꯖꯤꯂꯤꯕꯤ ꯐ꯭ꯔꯤꯗ ꯄꯤꯖꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯁꯦꯡꯕ ꯋꯥꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦꯀꯣ ꯀꯀꯥ ꯀꯀꯥꯅ ꯍꯦꯛ ꯖꯤꯂꯤꯕꯤ ꯌꯣꯟꯕ ꯂꯥꯛꯏꯕ ꯁꯥꯏꯀꯜ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯣꯇꯦꯜ ꯐꯝꯕ ꯀꯀꯥ ꯆꯥꯎꯕꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯨꯗꯦꯛꯑꯝꯃꯤꯕꯅꯤ ꯀꯀꯥ ꯑꯁꯦꯡꯕꯔꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯗꯣ ꯅꯪꯗꯤ ꯃꯥꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯨꯗꯦꯛꯑꯝꯃꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯑꯁꯦꯡꯕꯅꯤ ꯀꯀꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯉꯔꯥꯡ ꯀꯀꯥ ꯆꯥꯎꯕꯒ ꯑꯩꯒꯅꯦ ꯂꯥꯛꯃꯤꯟꯅꯔꯤꯁꯦ ꯑꯩꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯒꯨꯝꯁꯦ ꯍꯥꯟꯅ ꯀꯀꯥ ꯆꯥꯎꯕꯗ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯀꯀꯥ ꯆꯥꯎꯕꯅ ꯌꯥꯗꯗꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯆꯥꯕꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯧꯔꯣꯏ ꯆꯠꯃꯤꯟꯅꯔꯨꯁꯦ ꯁꯥꯏꯀꯜꯗꯨꯗ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯆꯠꯃꯤꯟꯅꯕ ꯈꯛꯇꯅꯤ ꯑꯗꯣ ꯀꯀꯥ ꯑꯩꯗꯤ ꯊꯨꯗꯦꯛꯄ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯀꯀꯥ ꯆꯥꯎꯕ ꯃꯊꯟꯇꯅ ꯊꯨꯗꯦꯛꯄꯅꯤ ꯀꯀꯥ ꯑꯩꯗꯤ ꯆꯠꯃꯤꯟꯅꯕ ꯈꯛꯇꯅꯤ ꯑꯗꯣ ꯀꯀꯥ ꯋꯥꯁꯨ ꯍꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯀꯀꯥꯅ ꯖꯤꯂꯤꯕꯤ ꯄꯤꯖꯅꯤ ꯍꯥꯏꯕꯗꯣ ꯀꯗꯥꯏꯅꯣ ꯄꯤꯔꯣ ꯑꯩ ꯆꯥꯔꯒꯦ ꯀꯀꯥ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯖꯤꯂꯤꯕꯤ ꯄꯤꯖꯗꯣꯏꯕ ꯍꯥ ꯃꯤꯅ ꯐꯠꯇꯕ ꯊꯕꯛꯇꯨ ꯇꯧꯁꯤ ꯑꯆꯥꯄꯣꯠ ꯐ꯭ꯔꯤꯗ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯔꯒ ꯌꯥꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯀꯀꯥ ꯑꯩꯗꯤ ꯀꯀꯥꯒꯤ ꯁꯥꯏꯀꯜ ꯊꯨꯗꯦꯛꯄꯗꯣ ꯀꯩꯁꯨ ꯌꯥꯎꯖꯕ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯀꯀꯥ ꯆꯥꯎꯕꯅ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯂꯥꯛꯃꯤꯟꯅꯕ ꯈꯛꯇꯅꯤ ꯀꯀꯥ ꯅꯪꯅ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯒꯦꯔꯥ ꯃꯤꯅ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯁꯤ ꯑꯆꯥꯄꯣꯠ ꯈꯔ ꯐ꯭ꯔꯤꯗ ꯄꯤꯖꯒꯦ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠ ꯈꯔ ꯐ꯭ꯔꯤꯗ ꯆꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯆꯠꯃꯤꯟꯅꯔꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯑꯩꯒꯤ ꯖꯤꯂꯤꯕꯤꯁꯦ ꯐ꯭ꯔꯤꯗ ꯄꯤꯖꯒꯦ ꯆꯥꯎꯕꯒꯤ ꯍꯣꯇꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯨꯁꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯅꯪ ꯌꯥꯕ ꯇꯥꯔꯦꯅꯦ ꯍꯥ ꯆꯠꯂꯣ ꯅꯁꯛꯀꯥꯗꯣ ꯌꯦꯡꯅꯤꯡꯗꯦ ꯅꯪꯉꯣꯟꯗꯅꯦ ꯑꯩꯒꯤ ꯖꯤꯂꯤꯕꯤꯁꯦ ꯐ꯭ꯔꯤꯗ ꯄꯤꯖꯒꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯇꯣꯔꯦꯟꯗꯔ ꯀꯩꯅꯣ ꯍꯩꯗꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯈꯝꯕꯅ ꯈꯣꯏꯃꯨꯗ ꯊꯤꯅ ꯉꯥꯡꯂꯒ ꯈꯝꯕꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯏꯀꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯨꯗꯦꯛꯑꯒ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯖꯤꯂꯤꯕꯤ ꯌꯣꯟꯕ ꯂꯥꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯐꯩ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯊꯦꯂꯥ ꯑꯃ ꯂꯩꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯐꯝꯕ ꯇꯥꯔꯦꯗꯅ ꯃꯍꯥꯛꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯝꯕꯅ ꯊꯦꯂꯥ ꯑꯃꯗ ꯍꯣꯇꯦꯜꯗ ꯌꯣꯟꯅꯔꯤꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯃꯌꯨꯝꯗꯒꯤ ꯁꯦꯝꯂꯗꯨꯅ ꯃꯍꯥꯛꯅ ꯊꯣꯏꯕꯤꯒꯤ ꯍꯣꯇꯦꯜꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯨꯂꯥꯡꯒ ꯀꯧꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯃꯌꯥꯝ ꯑꯃ ꯌꯣꯟꯈ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯑꯔꯦꯝꯕꯒꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯊꯨꯗꯦꯛꯎꯏꯗ ꯑꯩꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯨꯗꯦꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯕꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯑꯦ ꯇꯧꯔꯤꯁꯦ ꯑꯔꯦꯝꯕꯒꯤ ꯑꯩ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯍꯦꯛ ꯊꯨꯗꯦꯛꯎꯏꯗ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯛꯅꯕ ꯍꯧꯔꯕꯅꯤꯅ ꯑꯩꯁꯨ ꯁꯤꯛꯅꯕ ꯇꯥꯕꯅꯤ ꯑꯩꯅ ꯍꯣꯡꯅ ꯄꯣꯠꯁꯦ ꯊꯥꯗꯣꯛꯑꯕꯅꯤꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯠꯂꯝꯃꯅꯤ ꯅꯪ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨ ꯁꯤꯠꯇꯕꯗꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯏꯃꯨꯁꯨ ꯂꯥꯛꯂꯝꯃꯤ ꯀꯀꯥ ꯆꯥꯎꯕ ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯄꯤꯒꯗꯕ ꯁꯔꯨꯛ ꯄꯤꯔꯣ ꯑꯩ ꯆꯥꯔꯒꯦ ꯉꯥꯏꯈꯣꯗ ꯈꯣꯏꯃꯨ ꯅꯪꯒꯤ ꯄꯤꯖꯕꯗꯤ ꯂꯥꯏꯗꯅ ꯈꯨꯂꯥꯡ ꯈꯥꯕ ꯀꯧꯗ꯭ꯔꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯄꯤꯖꯗꯣꯏꯅꯣ ꯈꯨꯂꯥꯡꯒ ꯀꯧꯔꯀꯥꯟꯗ ꯍꯣꯔꯦꯟ ꯋꯥꯏ ꯄꯤꯖꯒꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯀꯀꯥ ꯆꯥꯎꯕ ꯅꯪꯒꯤ ꯈꯨꯂꯥꯡꯒ ꯀꯧꯕ ꯀꯧꯗꯕ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯄꯤꯖꯐꯝ ꯊꯣꯛꯄꯗꯣ ꯄꯤꯖꯧ ꯍꯥꯏꯕꯅꯤ ꯀꯀꯥ ꯆꯥꯎꯕꯅꯅꯦ ꯄꯤꯖꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯁꯦꯡꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯑꯒ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯆꯥꯖꯔꯨꯔꯅꯤꯀꯣ ꯀꯀꯥ ꯆꯥꯎꯕ ꯌꯥꯗꯦ ꯈꯣꯏꯃꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯩꯅꯦ ꯅꯪꯒꯤ ꯄꯤꯖꯐꯝ ꯊꯣꯛꯄꯗꯣ ꯄꯤꯖꯔꯒꯦ ꯑꯗꯣ ꯅꯪ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯈꯝꯕꯗ ꯍꯥꯏꯗꯣꯛꯇꯕ ꯁꯥꯔꯒ ꯆꯥꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯦ ꯍꯦꯛ ꯊꯨꯗꯦꯛꯎꯏꯗꯀꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯆꯨꯝꯃꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯒꯅꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯐꯣꯜ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯣꯠ ꯁꯤꯠꯇ꯭ꯔꯀꯥꯟꯁꯤꯗ ꯈꯣꯏꯃꯨꯅ ꯃꯔꯨ ꯑꯃ ꯑꯩꯒꯤ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤ ꯐ꯭ꯔꯤꯗ ꯂꯣꯏꯅ ꯆꯥꯊꯣꯛꯏꯕꯅꯤꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯃꯇꯨꯡꯗꯗꯤꯅꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯈꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯔꯣꯏ